Arambai News Guwahati da Maitelongi Pau W Singbu Yan Han Muktada Chingangbam Suzitrani na Kurumjari. Hosing asigi samlapa Mariba Pau Sing Lawirase. Matam Kuina the Gilerekiba Raya Seva Mikal Gimatang the Chait Narambap Namak Nasiloishin Cray. Big Brothers Kidamak AIUDF na sacrifice tau Cray. Sonia Gandhi na Harakibagi Matungina, Handakti Congress na Mirep Tagatkani, Aduga Matangdadi, AIUDF ki Turni, Hierarchy Haina, AIUDF ki MLA Aminul Slam na Fongdoraki. Adubu, Hogzik Power Congress na Mirep Kandokpadi Ngamdri. Hogzik Power Pangba Pauda, Handigi State Congress President Ripun Bora, Opposition gi Amatang Ngairaba, Yanaba Mirep Oiraba Yai Haidi. Nakalamaromda BJP gi Maikaidagi officially Mirep Lauthoktre adubu BJP gi oina Naharo Luchingba Pavitra Margherita aduga UPPL gi Maikaidagi Rangaura Narzari Puthokpagi wafamsi mayek senglakli BJP Alliance ki oina laijariba vote masing asi punna marfu humdoine aduga Rajya Sabha gi seat ani asigi damak mathau tariba vote masingna niphunithoi khaktane Piba Masida, Anisuba Sit Kioina, BJP ki Lairiba se Nipumathoi Kaktane. Adubu, Congress Samadi AIUDF ki Alliance Asidi, Unholy Alliance ni, members Singi Manungda, Makoi Masen, Kokto Kaukshin Tonaba Kaya Laiba Maramna, Vote Mangba Yari, Natragana, Vote Thadaba Laktaba Fagba Yari. Maramaduna, BJP Alliance na, Soidana Mai Pakani Haina, Minister Piyush Hazarika na, Pongdorake. Aduga Anisuba seat ki oina Congress amadi AIUDF ki lairiba se kuntra manga kuntra taruk khaktane tasengbani hojiksu Congress MLA Sherman Alina Kanada vote pigadoribano haibase hojik phawba haidu u haiba yadre mirep khanglaba matungdata haidokani hairake Hojik Lairiba State Asigi OBC Reservation Limit Asigi Matungina Lairiba Tongan Tribesing Subcategorized Tonganabagi Damag Assam Lengakna State OBC Commission Ama Semlagani Haina Education Minister Ranos Peguna Lauthokre Hojik Lairiba OBC Reservation Asi Chada Kuntaretne Lairiba Chada Kuntaret Asigi Manungda Atay OBC Tribesing Yoina Subcategorized Tonganaba Amadi Reservation Thamnanabagi Kudong Chaba Laibra Habaduso Yangsangini Haina Minister Asina Pongdoraki Hojik Chathariba Sebana Loba SSLC Parikyada Mapam Kharadadi School gi Chak Thongpam Amadi Cycle Set the Fawba Parikya Thananaba Education Department na Senki Nakalamarom Dangasi High Madrasa gi Parikyada de Aranba Pambai Kya Snabagi Akanba Irangama Uba Funki Parikya Hobagi Pungama Kaktangi Manungda Parikya Holgi Mapanda Makuta question paper Paiba Mayam Ukibata Natana Madugi Paukum Iraduna Magi candidate sing the Yohanaba Hotnabagi Amot Patarang Singsu Uba Funki High Madrasagi Asmis paper gi question leak oikiso Heidi Handak Delhi da Makoi Hum Chaluba Kungcharadu Chief Minister Khanbaga Mari Lena de Manipura BJP na absolute majority Pangbagi Harau Nungaiba Pongdokpa Amadi Lakadoriba Lok Sabha Mikal Asiga Mari Lena na Mikal gi Lalong Yatanaba Pangthokpa Mifam da Saruk Yananaba Chatlubani Haina Ngasi Delhi dagi Manipura Thunglakiba Kungchat Aduda Yaukiba Hanagi Works Minister T.H. Bishwajit na Paumising da Pongdoraki National Media Karada Anuba Chief Minister Kalle Haina Pongdokiba do Bapna Saraga Pongdokibane. Hojik Paubagio in a state Sigi Anuba Chief Minister Kanana Ogadage Habududi Center na Hablakiba Observer Singaduna Manipura Lak Laba Matungda Kangadabani Haiki. Panbayai Makoi Ahum Akanaba flight amada Chatmina Krabasu Ngasi Manipura Halakpa Matamdade MLA TH Bishwajitna Ayuki flight amada Aduga caretaker CM N Biren Amadi BJP Manipur Pradesh ki President A Sarda Devina Nungthilgi flight amada Halaki N Biren na Imphal Airport tat Thunglaba Matungda CM Kanana Oigadage Haibagi Pakum Piraduna Madu BJP Parliamentary Board na Lepadabane Social Media Amadi National Media Singda Pongdariba Pausing Adu Bapna Saba Ngakane Party na Lorok Pawarip Sing Ngak na Chatkani Hairake CM Oibagi Wafamasidi Parliamentary Board ki Mifam na Lepkadabane Mahak Masa Pauba Masigi Matangda Karimata Kangde Hairake
Manipur Assembly Mikhalda Congress na maithiba nangkraba matung Manipur da hojik wariba Congress ki phibam amadi party ki organization da ahongba kaya puraknabagi yengsinaba AICC na Jairam Ramesh khalakre. Jairam Ramesh yamna thunamak Imphal da laklagane. Hadaki Mikhalda Tentha Khangabok Laiba Naurem Tomal Amadi Mahaki Manaunupa Ani Habadi Naurem Milan Amadi Rakesh Nauremgi Yum Mai Thadok Pada Chenaba Singda Ahakpa Cherak PBU Haina Manipur Lenga ki Makada Laiba Kendra Sigi Fair Price Sop Super Agent Singna Demand Torokibagaluna Wangzing Tentha Kendra Lariba Super Agent Nipum Doina Aray Araba Senfam Sing Hagat Naduna Chengi Super Agent Su Oiduna Tentha Miam da mateng pangzariba Naurem Tomalam di maki imung manungda lupa lising taratret ka chonga selgi mateng pangkre. RIMS Imphal ki Department of Ophthalmology da awang nongpok da ahan boina nauna khinkiba operating microscope ngasi director Professor A Santa Singh na hangdokre. Ophthalmology Department ta tongan ba operation theater ama thambagi dimana sigi matang da yamna makkanna khanari amadi yamna thunamak thabak oina onthok laba yai haina su Professor A Santana hairaki. Ngasi Sahitya Academy New Delhi ki Thausil Makhada Gramlok ama Top Nauria Gram Panchayat ka khusam naduna Porompat Thawan Thaba Laikai da Lairiba Lining Thau Thawan Thaba Community Hall da Pradhan Mangsidam Dinachandra na Chief Guest amadi Unemployed Youth Learners Association gi Advisor Oriba Ningthauzam Budhina President amadi Sahitya Academy Manipuri Language Advisory Board ki Convener Nongmaithem Kiran Kumar Guest of Honor oiduna pangthokre. Gram Logaduda Sonia Nongthombam, Okendra Kundongbam, Salam Puspa, Kaisham Bimolata, Laishram Premanand, Amadi, Arki Minana, Sering Singh Pathoke. Gram Logasigi Pandam di Aiba Masing Hengat and Bani Haina, Convener, Nongmaithim Kiran Kumarna, Pongdoraki. India da hauzik phawbada COVID vaccine kapagi chang nomonomagi wangkhalakpaga loinana vaccine crore chamaga marfu dasmik nipan sino kapthoktuna malemgi oina singthaningai oiba lebak ama haibadu oirakle haugiba pung kunmari asida India da COVID ki anoba positive case lising ani khaktamak phangkhe nakalamaramda China Nongpok Asia amadi Europe ki lebak kya anoba COVID case wangkhalakpadagi mipaina ba haurakle China da ngarang khakta da positive case lising ahumga chama hena phangkhe. Handaki state mangagi mikhalda Congress na seat ama fauba paiba ngamhodabadagi China khanglingai marak asida hanadagi Gandhi sagagi mayokta ngangduna lakaba Congress luchingba kharagi khutpu G23 na ngasi Gulam Nabi Azad ki mayumda marathon meeting ama phamduna Gandhi singi mayokta support khombagi khongjang haukre Pibam thina maithiba nanglaba faubada Gandhi singna pham thadoktabasi aranbani haina G23 na kanna laurakle Nakalamaramda Senior Congress Luchingba P. Chidambaramna Handaki Mikhalda Congress na Maithikiba Dugi Dai Gandhi Singh Khakta Natte Hairakle. Hockey India na Lakliba FIH Men's Hockey Pro League ki oina Argentina gi mayokta sananabagi damak member kunithoi gi nupagi team ama lauthokre. Panbayai thasi gi 18 amasung kunda Argentina gi mayokta sanagadoriba match asida team Asigi oina yaugadoriba new face asi subnatagi Moirangthem Ravi Chandra Singh matomtane mahak Manipur dagine asumna khalakpa sida Ravi Chandra khaktanatana maitai macha kharasu yauri Ravi Chandra FIH Junior Men's World Cup ki Indian Junior Men's Squad ta yaukibane International Court of Justice na Russia na Ukraine da chathariba lan asi khudakta lepnanaba khanghankhre Lebak Miyamgi Amadi Law of Justice ki yengduna military operation asi lepkadabani hairakle. Karigumba court na piriba wafam asi Russia na thoidrabadi madugi chapchaba reaction lakloi hainingai leite hainasu court asina warning pirakhe. Panbayai Russia gi mayokta UN da Indiana bot thadaki drabasu International Court of Justice today Indian Judge Dalbir Bhandari na Russia gi mayokta bot thadaki. Adubu Russia na International Court ki wailasi yakidabaga loinana lan lepu habisu yadre
Donbass genocide chathaki haina Russia na kana claim torokibaga loinana maduda bio warfare chathaki haibagi praman lei haraduna Russia na bio weapons ki yetnabagi wahogduda amuk mai churakre. Ukraine की President Zelensky na malim gi leba kaya na Russia gi mathakta sanction kaya mathang thamjilagata lan lebhanabagi matik chaba action natte harakre. Russia amadi Ukraine santi gi wari sanaba sidi achumba maikei da changshili su harakhi. Lebak animak na 15 points peace plan gi makhada yanaba ama puraknaba hotnari. Adubu luriba sina wari sanaduna yanaba puraknaba hotnabagi matik Russia na Ukraine gi mathakta landabasu leptri. Putin gi nongmai makhol lebhanba ngamdre. Ukraine gi maroiba sahar kaya mang taksilakli. Ukraine gi khanokpo ki sarukta laiba Mariupol saharda myo lisingani ga chonga sikre. Civilian sing changafam logduna leijariba theater hall amadasu bomb na thugaiki. Hariba theater hall asida myo lising amamuk changjafam logduna leirambane. Lana sinamaram oraga second khudingi angang amamamgi mamamapa leitre su hairi. Russia na pamliba sina neutral Ukraine ne aduga Ukraine na pamliba sina legal security guarantee re. Asigi sumathakta Putin gi pandam se wari sanaduna yanaba puraktringay mamang Ukraine gi military establishment punamak marufang thudektuna Ukraine khuduk kulhan basira hainasu malim gi lebakyana chingnarakle. Maragasida Ukraine gi President Zelensky na German gi mathakta sel thumdana hena mamal pibagidamak waroba phongdorakre. Russia dagi natural gas puraknabagidamak Nord Stream 2 pipeline project German lengakna support tobagidamak ngasi German gi parliament ta Zelensky na German gi mathakta kanna pendaba phongdokhi. Ngarang Japan da yuhar hakre awang thangba Japan gi Fukushima da ngarang numidang 7.4 magnitude ta yuhar hakhe hokjik phawda miyoi mari si kibaga loina na marfutra mari henbana soga pannang bagi paw lakle train track tagi on thaki yum kaya ningkhai ki adubu nuclear plant sing da de thoidokpa soengam thokpagi paw leite hairi yum lising kaya na mai phangdabagi hojik awaba mayuknari. Aroi bidang asigi tentakpa maroi ba pau khara. Kanglai Park Students Association KSA na sinduna Imphal gi Mapal Kangjaibungda Taramathoi suba Kanglai Mega Sports Festival Inglisingani Kunithoi ngasi hogdokre. Manipur gi Olympian boxer Mirabai Chanu chaliba chahi asidagi US ta Commonwealth Games amadi Asia kidamak preparation hauragane. Lekai da pangthokpa yausanggi sports meet ta ireicha singna sana khonabata natana mahimasingi oiba ayiba changdamnabana chingba hapiriba sumna maitai meki oiba changdamnabasu kumsi chayi astagi hapchinbiu haina milalna haijarakle. Assamgi entrepreneur amana Ukraine gi President Zelensky gi mingda mahaki chagi maming Zelensky thonkhre. Kamrup DC na Dolja Tramadi Holy Kumaida Mideng Thamlaga Lagliba March Taramapan local holiday Lauthokre. Assam Lengakna District Ahum Habadi Sibsagar Karimganj Amadi Golparada Anuba Medical College Ahum Linkhat Pagi Assam budget Inglisingini Kunithoi Kulhumdoida proposed to Okre. Alphagi Chief Paresh Baruana Santigi Wari Sanabagi Matangda sovereignty gi issue aside kaidongaida langthok pangamloi hairakre. Meghalaya da chaliba chahi asidagi scientific coal mining hauraba yai haina CM Conrad Sangmana Assembly da phongdokhi. NIT Mizoram campus na awang nongpok da best campus ni haina NIT asigi nongna khankiba director Professor S Sundar na claim torakre. Pradesh Congress ki wangangloi Partha Pratim Bora Congress thadokpagi cherol party president Sonia Gandhi da pikhatkre. Congress ta leirabadi khunai amadi miyam gi seba tauba yararoi Congress ti khunai amsung miyam dagi masana lapthok chakre haina mahakna Congress ki mathakta maral kya sirakle. Haukiba chahi nipu asigi manungda khwaidagi likpa changda senba chahi inglisingani kunmathoi kunithoi gi oina Employees Provident Fund deposits ki interest rate chada nipan dasmik mangadagi hantaraduna chada nipan dasmik ama oikre. Kerala da ngasi ayuk Ala Puja district ki Nuranar morning walk chatlingai senior citizen ahum truck na takpadagi laikidre. Pibam thina sokpa miyoi amasu hospital da kanna laikanari.
ꯏꯪ 2010ꯒꯤ ꯃꯥꯔꯆꯇꯒꯤ ꯍꯧꯅ ꯁꯁꯄꯦꯟ ꯇꯧꯗꯨꯅ ꯂꯩꯔꯛꯂꯤꯕ ꯏ-ꯇꯨꯔꯤꯁ ꯚꯤꯖꯥ ꯏꯟꯗꯤꯌꯥꯅ ꯑꯃꯨꯛ ꯔꯤꯁꯇꯣꯔ ꯇꯧꯈ꯭ꯔꯦ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯐꯤꯌꯔꯁꯅ ꯂꯩꯕꯥꯛ 183ꯀꯤ ꯅꯦꯁꯅꯦꯜꯁꯤꯡꯗ ꯚꯦꯂꯤꯗ 5-year ꯏ-ꯇꯨꯔꯤꯁ ꯚꯤꯖꯥꯁꯤꯡ ꯔꯤꯁꯇꯣꯔ ꯇꯧꯈ꯭ꯔꯦ꯫ ꯀꯣꯏꯂꯥ ꯋꯥꯊꯣꯛꯇ ꯏꯗꯤꯅ ꯇꯤꯑꯦꯝꯁꯤ ꯂꯨꯆꯤꯡꯕ ꯑꯃꯗꯤ ꯃꯃꯇꯥ ꯕꯦꯅꯔꯖꯤꯒꯤ ꯃꯆꯥ ꯊꯣꯛꯄ ꯑꯚꯤꯁꯦꯛ ꯕꯦꯅꯔꯖꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯔꯨꯖꯤꯔꯥꯗ ꯁꯃꯟ ꯊꯥꯈ꯭ꯔꯦ꯫ ꯄꯣꯂꯦꯟꯒꯤ ꯀꯥꯔꯣꯂꯤꯅꯥ ꯕꯤꯂꯣꯟꯁꯀꯥꯅ ꯃꯤꯁ ꯋꯥꯔꯜꯗ ꯏꯪ 2018 ꯂꯨꯍꯨꯞ ꯍꯨꯞꯈ꯭ꯔꯦ꯫ ꯀꯣꯚꯤꯗ ꯄꯦꯟꯗꯦꯃꯤꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯣꯟꯇꯦꯁ ꯑꯁꯤ ꯌꯩꯊꯣꯛꯈꯤꯕꯗꯒꯤ ꯃꯥꯔꯆ 13 IST ꯃꯇꯨꯡꯏꯟꯅ ꯃꯥꯔꯆ 18 ꯁꯦꯟ ꯖꯨꯋꯥꯟ ꯄꯨꯔꯇꯣ ꯔꯤꯀꯣꯗ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯏ ꯃꯤꯁ ꯋꯥꯔꯜꯗ ꯏꯪ 2018ꯗ ꯐꯥꯔꯁꯠ ꯔꯅꯔꯁ ꯑꯞ ꯇꯥꯈꯤꯕ ꯑꯁꯤ ꯏꯟꯗꯤꯌꯟ ꯑꯃꯦꯔꯤꯀꯥꯟ ꯁ꯭ꯔꯤ ꯁꯥꯏꯅꯤꯅꯤ꯫ ꯂꯨꯙꯤꯌꯥꯅꯥ ꯄꯟꯖꯥꯕꯇ ꯄꯣꯛꯈꯤꯕꯤ ꯁꯥꯏꯅꯤ ꯃꯃꯥꯏꯗ ꯃꯩꯅ ꯆꯥꯛꯄꯗꯒꯤ ꯍꯤꯡꯍꯧꯕꯤꯅꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 5 ꯈꯛꯇꯃꯛ ꯉꯥꯏꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯋꯥꯁꯤꯡꯇꯟ DC ꯗ ꯍꯣꯡꯂꯛꯈꯤꯕꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯏꯂꯣꯟ ꯃꯥꯁꯛ ꯉꯁꯤꯗꯤ ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗꯕ ꯃꯤꯑꯣꯏ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯏꯂꯣꯟ ꯃꯥꯁꯛꯅ ꯃꯍꯥꯛꯀꯤ ꯂꯩꯖꯔꯝꯕ ꯌꯨꯝ 8 $119 ꯃꯤꯂꯤꯌꯟ ꯗ ꯌꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯏꯪ 2010ꯗ ꯃꯍꯥꯛꯀꯤ ꯐꯤꯖꯤꯀꯦꯜ ꯄꯣꯖꯦꯁꯟ ꯄꯨꯝꯅꯃꯛ ꯌꯣꯟꯊꯣꯛꯀꯅꯤ ꯋꯥꯁꯛꯈꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯚꯥꯔꯥꯒꯤ ꯌꯨꯝ ꯑꯃꯗ ꯂꯩꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯐꯥꯎꯕ ꯕꯣꯛꯁꯤꯡ ꯂꯤꯖꯦꯟ ꯃꯥꯏꯛ ꯇꯥꯏꯁꯟꯅ ꯆꯤꯛꯈꯥꯏꯔꯕ ꯅꯥ ꯃꯥꯟꯕ ꯋꯤꯠ ꯑꯆꯥꯊꯛ ꯌꯣꯜꯂꯒꯅꯤ꯫ ꯄꯟꯕ ꯌꯥꯏ ꯏꯪ 1968ꯇ ꯆꯦꯝꯄꯤꯌꯟ ꯐꯥꯏꯇꯔ ꯑꯁꯤꯅ ꯊꯤꯅꯕ ꯑꯃꯗ ꯏꯚꯥꯟꯗꯔ ꯍꯣꯂꯤꯐꯤꯜꯗꯒꯤ ꯃꯅꯥ ꯃꯆꯦꯠ ꯑꯃ ꯆꯤꯛꯈꯥꯏꯈꯤ꯫ ꯃꯥꯏꯛ ꯇꯥꯏꯁꯟꯒꯤ ꯀꯝꯄꯦꯅꯤꯒꯤ ꯇ꯭ꯋꯤꯠ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯆꯦꯝꯄꯤꯌꯟ ꯐꯥꯏꯇꯔ ꯑꯁꯤꯅ ꯃꯥꯏꯛꯁ ꯕꯥꯏꯠꯁ ꯀꯧꯕ ꯏꯗꯤꯕꯜ ꯄꯣꯠ ꯑꯃ ꯂꯣꯟꯆ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯅ ꯄꯨꯟꯅ ꯄꯨꯊꯣꯛꯄ ꯕꯥꯏꯑꯣꯄꯤꯛ ꯃꯨꯖꯤꯕ ꯗꯤ ꯃꯦꯀꯤꯡ ꯑꯣꯐ ꯑ ꯅꯦꯁꯟꯒꯤ ꯄꯣꯁꯇꯔ ꯉꯁꯤ ꯃꯨꯝꯕꯥꯏꯗ ꯔꯤꯂꯤꯖ ꯇꯧꯈ꯭ꯔꯦ꯫ ꯉꯁꯤ ꯑꯁꯤ ꯕꯪꯒꯕꯟꯙꯨ ꯁꯦꯈ ꯃꯨꯖꯤꯕꯀꯤ 162ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯅꯨꯃꯤꯠꯅꯤ꯫ ꯑꯦꯗ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯔꯁꯤꯌꯥꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯁꯣꯛꯂꯕ ꯌꯨꯀ꯭ꯔꯦꯟ ꯁꯤꯚꯤꯂꯤꯌꯟꯁꯤꯡꯗ ꯔꯤꯂꯤꯐꯀꯤ ꯄꯣꯠꯂꯝꯁꯤꯡ ꯄꯤꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯔꯤ꯫ ꯌꯨꯀ꯭ꯔꯦꯟꯗꯒꯤ ꯆꯦꯟꯊꯣꯛꯈ꯭ꯔꯕ ꯔꯤꯐ꯭ꯌꯨꯖꯤ ꯃꯤꯂꯤꯌꯟ 3 ꯍꯦꯟꯕꯗꯁꯨ ꯇꯦꯡꯕꯥꯡ ꯂꯦꯞꯇꯅ ꯄꯤꯔꯤ꯫ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯀ꯭ꯔꯦꯅꯤꯌꯟ 30% ꯂꯩꯇ ꯂꯥꯏꯔꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯣꯛꯈꯤꯗ꯭ꯔꯤꯕꯒꯤ ꯃꯑꯣꯡꯗ ꯌꯨꯀ꯭ꯔꯦꯅꯤꯌꯟꯁꯤꯡ ꯁꯨꯐꯝ ꯆꯥꯐꯝ ꯂꯩꯇꯕꯗꯒꯤ ꯂꯥꯏꯔꯕꯒꯤ ꯈꯌꯥꯠꯇ ꯇꯥꯔꯒꯅꯤ ꯍꯥꯏꯅ ꯋꯥꯔꯅꯤꯡ ꯄꯤꯔꯛꯈ꯭ꯔꯦ꯫ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯍꯥꯏ ꯀꯃꯤꯁꯅꯔꯅ ꯃꯥꯔꯆ ꯏꯪ 2010ꯒꯤ ꯃꯃꯥꯡꯗ ꯏꯁꯨ ꯇꯧꯈꯤꯕ ꯑꯗꯨꯕꯨ ꯀꯣꯚꯤꯗ ꯄꯦꯟꯗꯦꯃꯤꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯁꯄꯦꯟ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕ ꯚꯦꯂꯤꯗ ꯚꯤꯖꯥ ꯄꯨꯝꯅꯃꯛ ꯔꯤꯁꯇꯣꯔ ꯇꯧꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯩꯇꯩꯂꯣꯟꯒꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫